Lamdam asida Meeyam gi Leingak ama lingnaba MLA singna center da leptana takshilli adubo Karamba Matamda Leingak Semgadage Haibadi chana khangba Ngamdri haina Yaiskul AC gi MLA Th Satyabrata na phongdorakli MLA Local Area Development Fund gi senthang makhada Yaiskul AC gi hiru hanba lekaida nauna saba Sri Gopinath Mandap Sangaba gi thoram amada wafam masi mahakna phongdokhibani mahakna makhata na hai Mahak masamak Manipur Legislative Assembly gi Speaker oina leiba maramna Leingak semnaba chen chongnariba sing asida yaushinba yadabana masigi chap chaba wafum thamba chumloi adubo MLA singna Meeyam gi ihul khangna thabak tawrakani haibagi thajabalei Haujik PR thamliba asi akaknaba time frame ama leibana soidana athuba matamda ahongba ama lakani haibagi thajaba chawna lei hainasu mahangna makhata na phongdokhi Mamangi matamdagi simda kachagi en khala lakoni adu shor sanbida ba haigadra matam hadi change adu ngasi di loira mayam khusina phangawnina adu muti halaw je nuaje en hainingi as afaba thaba khar tawning bai khongthang ni kesunate leba kisi aina tamadadi sarkar semna group semna bai pauchu tai Delhi dagi su seman langnaba mi tharakan ne habisu tai ataba pawang tane isandi mol tawjute aduna madui matanda imol am piba sumdo mande Jadi tamu su yauri ni Meeyam sida ko Meeyam sida yahundre assembly de phammaga leirabni adum da yauksan ba yadabni yaudre masi tawbom thuina khalli maramdi matam magi su time frame am leibani na hendo horga di problem lakani dana aduna tawbom thuina khalli